Lakhipuronline puthuk-saba June gi tang 13 Jumsa kaisa numit ki Khomjinba Pao tabirasi. Ahanbada maruoiba Pao. Jiribam ga thangnaba kasar gi mafam singda Assam Police ki IGP na koina chatuna yangsinkre yumjumda changduna survey tawgadawri. Manipur dagi Congress MP Khomjinba Bimol akoizamna mitaironda atuga Alfred Kangam S Arthurna English ta wasak laukre. Laibak sen bathungna July ki tang amatagi chatnagadaba criminal law ahomgi matangda khanakre. Karingban zila gi STC bus stand manakta asibak changama leiramle. Laisram koirang na iba moirang amasung Manipuri Sahitya Phongkre amasung Manipuri Sahitya gi saknairaba aiba Professor Nongmaithem Tombida Writer of the Year 2024 manapiragani. Haujik mapungoiba pau tabirase. Kasarga jumlo nariba Jiribam district ta thasigi tang taruktagi hauduna thoragliba tangdu laita daba phibam na maram oiraga Assam gi mafam amatada thokaningda ba thodok sing thoktanaba ngamkhai gi mafam singda ningthau kaba numita Assam Police ki IGP Law and Order Prasanta Kumar Bhuyana koina chatuna yengsinkre khongset adugi matungda Jirighat PS ta ngaksel loisangi makok thongba mioi singa loinana mifamama pangthoki paumi singda wangangbada Assam Police ki IGP Law and Order Prasanta Kumar Bhuyana hai Jiribam gi thodok adugi matungda chaurakna mioi lising amaga chatre rom kasarom da changjafam lauduna leiri ngamkhai ga taina bada leiriba jum khudingda changduna survey tawbagi thabak chathagani ain gi wangbada thabak thoram chathaba thengnarabadi madugi mayokta chapsaba thabak lokhatkani haike mahakna Jiribam ga thangnaba kasar gi khunja singasu wari sanakhi thodok asiga mari leinana Assam gi CM Dr Himanta Biswa Sharma na kasar jila ki ngaksel loisangi makok thongba mioi singa video conferencing gi kuthangda su wari sanakre Saror পৰিস্থিতি বহুত শান্ত এতিয়া খুবেই শান্ত জুৱা ঠিকে কৈছা তিনিবাৰ আহিব লগা হল যেহেতু আমাৰ বৰ্ডাৰ হিপাৰে জিৰিবামত কিছুমান বিক্ষিপ্ত ঘটনা হৈ আছে আজিলৈকে হৈ আছে তো আমাৰ তাৰ প্ৰভাৱ যাতে আমাৰ আসামত নপৰে বৰাক ভেলীত যাতে নপৰে জিৰিঘাট শিলচৰ লখিমপুৰত যাতে নপৰে তাৰ কাৰণে আমি সিকিউৰিটি পৰ্যালোচনা কৰিছো এই কাৰণে মই আহিছো যেতি ইনসিডেন্ট হৈছিলে কয়েকদিন আগে কেদিন আগত তাৰ পৰা এতিয়ালৈকে আমি যেটো 1700 মান মানুহ আমাৰ ইয়াত আহাৰ ৰেকৰ্ড আছে আৰু জুৱাকালিৰ পৰা আমি সাৰ্ভে ষ্টাৰ্ট কৰিছো কোন বস্তিত মেইতে কিমান হোমাইছে কুকি কিমান হোমাইছে গুটেই সাৰ্ভে হাউস টু হাউস সাৰ্ভে চলিছে আৰু এই সাৰ্ভেটো অহাকালিৰ পৰা আৰু ক্ষিপ্ৰ হ'ব খুব ক্ষিপ্ৰ হ'ব যাতে কোনো আনঅথৰাইজ এলিমেন্টস হিপাৰৰ পৰা আমাৰ ইয়াত আহি কোনো ডিস্টাৰ্ব কৰিব নোৱাৰে সেই কাৰণে আমি হাউস টু হাউস ভেৰিফাই কৰি যিমান আনৱাৰেন্টেড মানুহ আছে সেইখিনি মানুহক আমি ঘূৰাই পঠাম আমি আসাম কমান্ডো ইয়াত দিছো আমি লোকেল ষ্টেট ফোৰ্সটো আছে তাৰ উপৰি স্পেশালাইজড ফোৰ্স আমাৰ এছল্ট গ্ৰুপ বুলি কয় কমান্ডো বেটেলিয়ন আমাৰ প্ৰায় 5টা এজি গ্ৰুপ দিছো আমি 5টা এজি গ্ৰুপ লখিপুৰ সাব ডিভিজনে কি ষ্ট্ৰেটেজিক্যালি ইম্পৰ্টেন্ট লোকেশন যত আছে তাতে আমি প্লেস কৰিছো তেওঁলোকে নিজৰ ডিউটি 24 ঘণ্টাই কৰি আছে প্লাস যেটো জিৰি ৰিভাৰ আছে জিৰি ৰিভাৰটো এটা আমাৰ কাৰণে কমন প্ৰবলেম হয় তাতো আমি নৌকাৰ বুটৰ পেট্ৰলিং ব্যৱস্থা কৰিছো 24/7 পেট্ৰলিং চলি আছে কিন্তু মণিপুৰৰ যিবিলাক ইনসিডেন্ট হৈছে অসমত হ'ব নালাগে আৰু অসমত আমি কোনো ফালৰ পৰা আমি প্ৰশাসনে অসমত তেনেকুৱা এনাৰ্কি অৰাজকতা হ'বৰ কাৰণে আমি এলাউ নকৰো ইয়াত যদি কোনোবাই হাতিয়াৰ লৈ ইলিগেল হাতিয়াৰ লৈ বদমাছি কৰে কিবা কৰিবলৈ আহে আমি কিন্তু ষ্ট্ৰিক্ট একচন লম ষ্ট্ৰিক্টৰ পৰা যিমান ষ্ট্ৰিক্ট হ'ব পাৰে আমি হিমান ষ্ট্ৰিক্ট হ'ম ইয়াত কোনো ধৰণৰ বদমাছি কাম কৰিব নোৱাৰিব Taranipan suba Lok Sabha gi ahanba mifam gi ngarang nini chanba numitasu nauna khallaba MP sing wasak lobagi thorom pangthokhi thoramda Manipur dagi Congress MP Khomjinba Bimol akoizam amasung Alfred Kangam S Arthur wasak lokhi Pro Tem Speaker Bhartruhari Mahatapna mayai tangba loduna pangthokhiba thoramda Inner Manipur Parliamentary Seat ki MP Khomjinba Bimol akoizamna mitailonda wasak lokhi aduga Outer Manipur Parliamentary MP oina kakiba Alfred Kangam S Arthur na English ta wasak lokhi ai Khomjinba Bimol akoizam Lok Sabha gi thawuroi misak amoina khanbiraklaba maramna aihakna taibung palbu sembi sabiba sidaba mapubu panjaduna wasak sari madudi aina linkraba Bharat ki lengak lon chanapathapu aina tasengna thajaba amadi pukning sengna ningjaba uchagani loinana Bharat ki ningtamba amadi amatto oiba saktambo aina yokhat chagani amasung aina paikhat kadoriba lokhat kadoriba thaudang sing pukchel sengna pangthok chagani jai hind Himalay Pakna yai fare Manipur imana yai fare
I, Alfred Kangam Shangshakoshi Arthur, having been elected a member of the House of the People, do swear in the name of God that I will bear true faith and allegiance to the Constitution of India as by law established, that I will uphold the sovereignty and integrity of India, and that I will faithfully discharge the duty upon which I am about to enter. Manipur mein nyay dilaye, desh bachaye. Thank you. Laibak sin bathungna mathang tha habedi July gi tang amadagi chanaba hogadaba criminal law ahum mingoina pallabada Bharatiya Nyay Sanhita, Bharatiya Nagarik Suraksha Sanhita amasung Bharatiya Sakhya Adhiniyam hairiba ain ahum asigi matang dangarang Guwahati da khana neinakre hairiba ain sing asina nupi amadi angang sing da chathaba crime sing da ahak pachairak pigadori nupi bu izat manghan bada chenaba singi mathakta sibagi dandi pipa phawbagi wafam ain asida palli panba yai ain ahum asi Indian Penal Code 1860 D Criminal Procedure Code 1973 amasung Indian Evidence Act 1872 gi mahut singadori Karingban Zilla gi STC bus stand manakta asiba hakchang ama thengnare miyoi asigi hakchangda machin tumba potna thinbagi dak lerame hairi miyoi asi Karingban Longai gi e-rickshaw thoba Rajesh Namasudrane hairi haukiba ningthokabagi numitangta police na asiba hakchang Silchar Medical College ta thakre thodok asigi matangda achumba langla langjin puthok piduna matik chaba chairak pinanaba mahaki mung manungi miyoi singna phungdokhi 11টার সময় মা বাস স্ট্যান্ডের সামনে মারা হয়েছি কোন বাস স্ট্যান্ড সুজাই বাস স্ট্যান্ডের সামনে করিমগঞ্জ হ্যাঁ মা এরপরে তো পাওয়া গেছে এরপরে কয়েকজন Tha asigi tang taruktagi Jiribamda haurakhiba irangi matungda relief camp singda saidangtuna leiriba singda maikai kayadagi makhadana tengmangnarakli Jaribon hailakandigi apunba maira paibiluk ki thomi singna ngarang Jiribamgi leiriba relief camp singda chattuna mateng pangkhre Jaribon hailakandigi maira paibiluk ki president Bimola Sharma na haikibada Manipur gi mapanda khundariba meitei singna Jiribamgi awaba nangba sida mateng pangba lakchabani tasengna aikhoina mafam asida lakpada relief camp asida imai ben singa sina lairambasi ubada yamnamak nungaijade haina phongdokhi Jaribon lamdamdagi hailakandi district lakchabani lakini Bimola Sharma akoina paibilukki president jeri masi London sida laga yamna khamoidagi nungaitaba paawi alama lagi sing amasung imaindol mayam sina wana lenbasu ubada khamoida jam katina nusiba amasung nungaitaba paawi adungaku aida isini nausing imasingda haningbadi awaba nangabasu amuk lingan nabiganu matam leiba khibikta mapalamda leijaragasu akoi Jaribon maikaidagi mapal Manipur ki mapanda leiriba ima singna lamdam si ka leiriba ima singgi awaba kaya mateng pangjagani haiba wafamchi ayangna kana nungjing leri amasong mayamna nungsimiyang thambiu akoina karatang pujaraiba se liya basulikna taram na lawsan biu haiba wafamchi thamjara Mateng pangba lakpada saruk jakiba Nepram Monindrona phongdoklakpada Jiribamda jungi tang tarukta thokiba thodokadu ki matungda lanjena tuna leiriba singda igi mari oiriba mitei ireicha singidamak mateng pangjaba lakpani haiki athuba matamda center amadi state lengakna tangdu leithana naba khonabiu haina phongdokhi koina laksedi bisengasi ariba jike koini Jiribam harasan dari laksedi bisengkoi Hailakandi Jaribon haibal lamdamdugi epoigi apunba luksing di oiba apugi tengbang khongset ni koi laksai se maruna ko sejau se thawal no jaurei adu mangda apoigi apunba maya lukki Jaribon ko Hailakandi district ki president secretary jaurei lagi jadi Karani Bimola Sharma mana nasomomi ko jaurei adu ramana ko jaurei tu Atu kulai kan lalu atau di member atau lalu member sing lalu sih apa masih berpisah naraga apa hari ba nahan jung di tang terukta Pabam Sar Kumar pihak sini hal bermutungda nasi madugai lanjena tena awal batana nasi apa di lipian sendiri apa media itu kita jauh kami Ojo apa yang tanah raga pudak apa na dari bangam jawab kerai ini mari wah begina dari bonda hai ba helangan itu bangde kasada ni bukan je
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯃꯗ ꯖꯤꯔꯤꯗ ꯂꯩꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯇꯠꯅꯕ ꯁꯥꯔꯒ ꯈꯟꯅꯕ ꯌꯥꯗꯕ ꯑꯃ ꯂꯩꯕꯅꯤ나 ꯃꯗꯨ ꯏ ꯃꯔꯤ ꯊꯤꯗꯅ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯣꯠꯆꯪ ꯍꯥꯏꯕꯗꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯕꯒꯤ ꯑꯃꯗ ꯑꯄꯨꯟꯕ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯂꯥꯛꯄꯤꯌꯥ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯔꯤꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯕ ꯑꯋꯥꯕ ꯇꯥꯅ ꯑꯩꯈꯣꯏ ꯌꯨꯠ ꯀꯦꯟꯗ꯭ꯔ ꯆꯥꯕ ꯊꯛꯄ ꯃꯑꯣꯡ ꯆꯥꯗꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯅꯧꯅ ꯍꯧꯒꯠꯂꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯒꯗꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤ ꯃꯥꯡꯗꯅꯕ ꯍꯥꯏꯕ ꯃꯐꯝꯗ ꯍꯜꯂꯝꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯀꯥꯔꯒꯤ ꯊꯧꯖꯥꯜꯂꯨꯕ ꯍꯥꯏꯖꯔꯤ National Manipuri Progressive Front ki Advisory Committee da Laibak asigi mafam kaya gi akhanaba miyoi kaya yawhankre Manipur gi saknairaba economist Professor N Mohendra, social activist Konsam Langamba Maitei, Tripura dagi R.K. Tarunjit, Maharashtra dagi Advocate S. Tarun Kumar, Guwahati dagi Laisram Taranikantabu advisor oina hapkhre, Makhatana Executive Committee gi Vice President oina Brahmaputra Valley dagi Karam Punsi amadi New Delhi dagi Hizam Rajan aduga Secretary oina Karnataka dagi Upendra Luang bu hapkhre, Makhatana ahangba pham kaya mensinana bagi damakta athubada Executive Committee gi oiba mifam ama phamlagani amasung lubasi gi oiba road map amadi action plan kaya su semlagani haina lub ki mahut sinduna Working President Dr. Maimam Santi Kumar gi cherol amada phongdorakli. Directorate of Information and Public Relations DIPR gi auditorium da Asangba Communications Imphal na sinduna Dr. Laisram Koireng na iba Moirang amasung Manipuri Sahitya phongkhre haukiba nongmaijing Jungitang kunhumdoi da pangthokkiba thoram da Sahitya Akademi Manipuri Language Advisory Board ki convener Rajen Toijambana President Sahitya Akademi Manipuri Language Advisory Board ki hanagi convener Huirem Bihari na Chief Guest Professor Mayengbam Akhoi Kumar na Special guest oiki Taramna okpagi warol Associate Professor Dr. Naurem Ahanjauna Piki Thorom ki thagat wahaina Asangba Communications ki Proprietor AC Netrajit na Piki Naharol Sahitya Premi Samiti Imphalna Manipuri Sahitya da mamal naidraba khudol tawriba aiba aibi singda chahi khudingi piba lemjaningai oiraba Writer of the Year 2024 Lifetime Achievement Award Manipuri Sahitya ki saknairaba iba amasung literary critic Professor Nongmaithem Tombi da piragani haina lauthokre tha asigi tang 12 da phamkiba samiti ki executive committee ki mifamna kupna khanaraba matungda manapi bagi warep asi laukibani Professor Tombi na ahal gi matam oiraba phawbada Manipuri Sahitya chawkhananaba iba amasung nainaba gi lamda chokthaba naidana tawriba kudol kya bu sakhangba amasung ikai khumnaba utpoina mana asi pinanaba mahakpu khankibani hairi Professor Tombi na Hojik phawbada masana edit tawba amasung Khomjinba lairik 18 phongkhre mahak sahitya gi mana matung kya phangkhraba amasung Manipuri Sahitya da pida chawna phangliba atangba aibani haksangi pangalna mayeng taraba phawbada hojiksu khutthaba leptriba aibani Award asi mathang tha July ki tang 13 ta Manipur Press Club ki Loktak Hall da pangthokadaba samiti ki 15 suba aiba singi numit thoramda lanthokane Numid asigi ani suba session da haukiba June anida isingi chawna maram oidana jaithokraba Symposium on Manipuri Culture gi thoram su pangthokani haina Samiti gi General Secretary Dr. Huirem Temba gi cherol amada hairi Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba, Chawkhatlaba mahusagi layang pathap singasina, Diabetes, Kidney amadi, Liver gi anaba, Paralysis, Sciatica, Spondylitis, Khwang naba, Khu naba, Nerve gi anaba, Blood Pressure, Heart Disease, Brain Stroke, Nupi gi laina amasung Nupa gi hakchang thong gi laina, loinana hakchang sikpa saba amadi, Joint Pain, layang jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395 732 456 number asida call tawbirak na maning singjari
अरोइबदा मरोइबा पाव अमुक हन्ना जिरीबाम का थंगनबा कासार की मफम सिंगदा आसाम पुलिस की IGP ना कोइना चतुना यंगसिनख्रे युमजुमदा चंगदुना सर्वे तौगदौरी मणिपुर की कांग्रेस MP अंगोमचा बिमोल अकोइजमना मितैरोंदा अतुगा अल्फ्रेड कंगम S आर्थरना इंग्लिश दा वासक लौख्रे लाइबाक सेनबा थुंगना जुलाई की तांग अमतगी चटनागदबा क्रिमिनल लॉ अहोंगी मतांगदा खनख्रे करिंगबन जिला की STC बस स्टैंड मनाक्ता असिबाक चांगमा लैरमले लाइस्रम कोइरेंगना इबा मोइरांग अमसुंग मणिपुरी साहित्य फोंख्रे अमसुंग मणिपुरी साहित्य की सकनाइरबा अहिबा प्रोफेसर नोंमाइथेम तोंबिदा राइटर ऑफ द ईयर 2024 मना पिरगनी लखीपुर ऑनलाइन YouTube चैनल की पाव संदुक जबा ngasi gi oinadi matang asida loijare